이제 짝지 짜도 짜잖아 우리가 이게 로컬가 동문이나 짝지가 뽕판 짜는 데잖아 여기 어쩌더라 Wah, 아 hai 미안 ma'am. Jadi matam kuirbai tungda 맞다 kaya tare. 꾸이라 버기뚱 Daily changu daily video se thagat re thagat re bako. Somda tholak baga hekta imungi kai ki hona wada video namba sangidre. 에이 Sidi mamaga ai gamen tawage. Mathenjina mama hai mama hꯋꯥꯏꯗ꯭ꯔꯥꯛ ꯑꯅꯧꯕꯗꯣ ꯎꯇꯤ ꯊꯣꯡꯉꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯀꯥꯡꯉꯧ ꯑꯃ kubi ꯀꯣꯕꯤ ꯃꯅꯥꯅꯦ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯔꯦ alu ꯑꯂꯨꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯃꯤꯗꯧꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ konaba. ꯆꯥꯅꯤꯡꯉꯛꯄꯁꯤ ꯀꯥꯡꯁꯣꯏꯅꯤ ꯏꯆꯟꯄꯥꯗꯤ ꯆꯥꯗꯦꯕꯀꯣ ꯀꯣꯕꯤ ꯂꯩꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯕ Sawa yanaba. ꯀꯩꯅꯣ ꯇꯤ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨ ꯆꯥꯔ ꯈꯪꯒꯗꯧꯉꯥꯏ Aidi ꯃꯔꯣꯏꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯇꯤꯜꯍꯧꯁꯦ ꯃꯤꯠ ꯀꯥꯕꯅꯦ ꯏ ꯆꯠꯂꯣ ꯆꯥꯛꯇ ꯃꯤꯗꯧꯅ ꯀꯨꯞꯅꯗꯤ ꯁꯣꯏꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯏꯆꯥꯅꯨꯄꯥꯗꯤ ꯐꯩꯗꯣꯝ ꯆꯥꯗꯦ ꯑꯗꯨꯒꯤ ꯆꯥꯛ ꯃꯔꯨꯗꯣ ꯔꯦꯡꯒꯥꯏꯗꯕꯤꯗ ꯇꯧꯕ ꯆꯦꯡꯀꯨ ꯐꯩꯗꯣꯝ ꯆꯥꯗꯕ ꯆꯥꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏ ꯑꯍꯥꯎꯕ ꯊꯣꯡꯕꯗ ꯉꯧꯈꯤꯕ ꯃꯃꯥꯡꯗ ꯑꯗꯨꯏꯗ ꯆꯥ ꯍꯤꯡꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯆꯥꯏ Anggiba. ꯑꯗꯨꯏꯁꯨ ꯏꯔꯣꯟꯕꯗꯗꯤ ꯆꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯆꯥꯗꯦ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏꯅꯦ ꯑꯩꯅ ꯃꯤ ꯅꯣꯛꯅꯍꯟꯗꯣꯏꯅꯦ
ꯃꯊꯪꯗꯩꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯧꯖꯔꯛꯑꯒ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯈꯔ ꯂꯦꯞꯆꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯀꯞꯇꯨꯅ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯗꯨꯝ ꯆꯥꯖꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯈꯔ ꯈꯔ ꯊꯨꯡꯕꯅꯤꯅ ꯆꯥꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯆꯥꯅꯤꯡꯗꯦꯗꯅ ꯑꯗꯨꯒꯤ ꯇꯤꯜꯍꯧ ꯑꯀꯨꯞꯄꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯇꯧꯔꯝꯕꯅꯦꯕ ꯃꯅꯥꯅꯦꯕ ꯍꯣꯏ ꯇꯥꯡꯅ ꯎꯝ ꯇꯥꯡꯅ ꯇꯥꯡꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯣꯡꯅ ꯐꯪꯉꯦ ꯊꯨꯝ ꯈꯔ ꯆꯝꯗ꯭ꯔꯥ ꯆꯝꯗꯦ ꯆꯀꯥꯔꯦ ꯄꯤꯔꯝꯃꯣꯏꯗ ꯁꯤꯗꯣ ꯍꯥꯞ ꯀꯣꯊꯔ ꯆꯥꯔꯣꯅꯦ ꯄꯤꯕꯣ ꯑꯅꯤꯗꯣ ꯑꯣꯔꯣ ꯑꯣꯔꯣ ꯀꯥꯔꯦꯍꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯗ ꯃꯪꯒꯟ ꯍꯥꯞꯇꯦ ꯊꯔꯥꯛ ꯑꯣꯏꯅ ꯆꯔꯥ ꯑꯅꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯣꯏꯅꯝꯕ ꯍꯥꯏꯌꯣ ꯍꯦ ꯑꯣꯏꯅꯞ ꯇꯧꯕ ꯀꯩꯅꯣ ꯀꯣꯕꯤ ꯃꯅꯥ ꯀꯥꯡꯍꯧꯁꯨ ꯆꯥꯅꯤꯡꯕ ꯃꯇꯝꯁꯦ ꯀꯔꯤ ꯃꯊꯦꯜꯅ ꯍꯧꯖꯤꯛꯁꯤꯔꯣ
그리 다는 한감 타네 봐. เอาอย่างงั้นเอาบ่มาจำเนี่ย 너 เอาจะยงจะ 한감 심었던데 자하데 눈을 가는 하이는 레이드나 งำตาดอ่ะ 도시 타나 에 한감 고비 타워 들어 อันนี้ขาดนะกูเบียกูเบียเอาไว้ทาระอะไรเงี้ยน้องจ๊ะนี่มันทำนี่กันเหรอไปซื้อทาระน้องจ๊ะงั้นมันทำนายได้ได้เฮ้ยมันทำนายน่าได้ละน้องจ๊ะมันทำได้จุ จำนัดจะจุนตัวอะเอายงจ้าพูดที่เขาว่าจ้ะไม่รู้เอาวัตระหังกามโคบีเมนชั่นบ้างเป็นเนี่ยเอาทำได้จ้ะที่มันเปิดมาจะทำจับขดลำ 땀나도 보통 엄마 อืม 왜 딸이ฮะอืมที่เรามันอาจจะมีตะการอะไรด้วยนะละไอ้นั่นมาปุ่มมันหาปะผมจากตะลุกนะปะเอาละผมจากชัวแล้วพวงงำแน่เอาดูพวงงี้ให้เดี๋ยวคนเลยเดี๋ยวติดตามเอาดูคนจะดูพวงงี้ให้ตัวไหนแบบตามมาเก็บตามมาเท่าไหร่พวงงี้ก่อนแบบอันนี้จะตามมาเก็บเอาดูโลเกงเก็บapa dah mengata ru kata na ya ada deh nang udah terak cukura wah nanya apa nak kalau cuaca nya itu nggak ada belum
Masarap, masang, ay po, ngayay ba da? Apa? Kubi tham chế máy nè, thà rạc nè, mình xin mình nè. Là khai nữa, ra đây.เอาละต้องใช้กันนะต้องใช้กาจินแต่ตัวเลยเนี่ย Kurang เอาละก็เท่าไหร่เอาละ Eh, เนี่ยที่ลงมาเด้อที่ลงมาก็ไปเด้อน่าตนมิตรการมิตรมิตรการapa aku tuh apa pakเรามาตำหลักกันละของเจ้ามันเบาละครั้งด้วยจ้ะ เปิดทุกอย่างมันโหลดแต่ฉันจะไม่ให้เราด่า จริงกังวลปูละ
Litro. Rồi. Rồi phải ăn thuồng rồi ạ. Cho xin cho Jadi, Gede. tahu tahu À, tahu 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 tahu. hauta hauta na. Tapo kama mjajare hawi ko mana hauta hauta na je. Uti thongba singju kango myaw re ha. Hautra de dan hautra ba. Ye bijara no. Nasi gede. Sinau sing bye bye. Tanga mu na je. Betul video dah mu channel sih. मैं घूमे लो चारा